ꯃꯊꯪꯒꯤ ꯏꯠꯇꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯎ ꯃꯌꯥꯝ ꯑꯣꯛ ꯊꯣꯡꯕ ꯄꯤꯖꯅꯤ Salam alaikum. Mankraba. Mamanda pakai pokok apa nih, Pak? Ya. Caknya nak irwalaga. Tapi irwalaga sanindra. Kabi apa kau dah? Kabi. Eid Mubarak. ꯃꯌꯥꯝ ꯋꯥꯐꯝ ꯑꯝꯇ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯣ ꯖꯥꯇꯤ ꯑꯃꯕꯨ ꯁꯤꯗꯕ ꯍꯨꯟꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯃꯤꯁꯇꯦꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯀꯣꯛꯅꯣꯝꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯖꯕꯅꯦ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯗ ꯀꯦꯁ ꯇꯧꯅꯗꯅ ꯃꯌꯥꯝ ꯇꯧꯋꯦ ꯑꯗꯨ ꯃꯇꯨꯡꯗ ꯊꯥꯒꯠꯂꯨꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯁꯣꯏꯗꯅ ꯋꯥꯆꯞꯇ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯄꯗꯨꯗ ꯁꯣꯏꯗꯅ ꯃꯤꯁꯇꯦꯛ ꯑꯣꯏꯗꯅ ꯌꯥꯎꯊꯣꯛꯈ꯭ꯔꯦ ꯊꯥꯒꯠꯆꯔꯨꯔꯦ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯈꯛꯅ ꯋꯥꯆꯦꯞꯇꯒꯤ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯊꯥꯒꯠꯈꯤꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯟꯈꯤꯕ ꯂꯩꯕꯅꯦ ꯑꯗꯣ ꯊꯥꯒꯠꯄꯗꯣ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯖꯔꯛꯄ ꯀꯥꯟꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎ ꯂꯩꯔꯝꯕꯗꯒꯤ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯊꯥꯒꯠꯄꯗꯣ ꯑꯃꯨꯛ ꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯩꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯉꯥꯡꯉꯦ ꯖꯥꯇꯤ ꯑꯃꯕꯨ ꯍꯨꯟꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯦ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯖꯈꯤꯕꯅꯤꯅ ꯈꯣꯠꯇꯅ ꯍꯥꯏꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯆꯕꯗꯤ ꯅꯠꯆꯗꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗ ꯋꯥꯆꯦꯞꯇ ꯊꯥꯒꯠꯆꯕꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤꯅꯤꯅ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯨ ꯗꯤꯂꯤꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃꯕꯨ ꯁꯤꯗꯕ ꯍꯨꯟꯖꯕ ꯂꯩꯖꯗꯦ ꯃꯌꯥꯝꯗ ꯏꯀꯣꯛ ꯅꯣꯝꯗꯨꯅ ꯈꯨꯔꯨꯝꯖꯔꯤ